Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lawbirasi video call de rong Tabi taret suba tangka ahan bu ubaga phaukiba nungsiba duna nungsiruba magi saktambu yengningba pokluba maga loina ningluba wari saningluba thamoida phaukiba ihulduna puba maikai tamna lakhibana nganbagi class yoksilaklami nganbagi saktambu uraba sidadi gyantada wakalamada ngahak tauduna munna yenglui break matam oibana atopa satra satri singdi loina thoknakri class manungda lehori ba haibabu miyoi kharadamakni adusu magi thokpa tauduna leikibana Sylviana changlaktuna nganbada yenglibadu kananasu thoina khanglude yengsilude nganbasu maga phaminariba mamanaba duga nokfe tauna wari sanari Sylvia ngan bohoina sanari bawari du thoina tasilude nakal de leptuna mamai du ngan beromda onsili aduga yengduna sumlei ngan bagi nokfe tawrakpa minok uraga nungsiba haiba potsaksi magi thamoida hapchilakpa gumna thawai hakchang yauni yenglui ngaktangdi wakalamada tauduna khudimak kauri thongjilgi nakal de leptuna leiriba ani dudi Sylvia gi mataududa ngaksunga i nokningbasu fauri yam dap tawna nganbada wa hairidoi na changkhraga wahai amata haiba ngamda leptuna yengraga sum leibaduda tuminna nokli ani dudi nganbu hoi sumamituna kana amada yenglude mamanabaduda khak yengi kana lai kana thoki haiba yengsilude Sylvia sung hek leptuna yenglamlaga masa mathanta ikaiba phauzarai kuini yengsinba sungamdri tapna class tagi thoklai aduga thongjilda lepliba mamanabi ani duda hairai nextilamane aina Sylvia na yamana makoidi kaisu hodabigi mawangda hairakpaduda Rebecca makhut anidu khubagi mawangda hairai ho nangi dapse aikhoidari tawbirakano haijaiba sana thaisu hairai imit ani sitangriye loina uzaiko ngamsungamdana dapyam tawnu mamanabi anigi matawduda Sylvia sunokladuna hairai phagi tawnida nongmatasu sakhangnadana kaunabasuna tana kamaina wahaiba ngamdoino mana ikambus nate Rebecca na mukhum la e nang dilai aiga phawne nongta fazana kauna dribema bel tabna halani kenomdi chahurslaw masi haiduna ahumdo amuk canteen lomda makhong gangam thangduna lai haurakpada ngairiba nungsibagi ihusina thamoi thumni yamsin khrabagumna nungsi ipakta iroiba hokri tungi punsigi damaksu waba mi paiba pokludri ngasi nungairiba sumna punsi chupna nungaigani haiba wakalsina hayenggidamak thoina khanjingduna pukning wakalani su washiludre thamoi mana khoida khrabadi mikup khuding nungsimagi saktambu ningsingduna nungaibagi mondrang kaya sagatli haibaduni nokfet tawba nganbagi maithongna nokmi tawna mitmang dalaktuna leplabagum mondrang kaya sagatuna sangsara mara tawduna laikre nakalamadana machagida makhotnabada chokthaba naidraba nungsagi maisasu inglaba paisa faudraba thabagi mangalgumna khankre nungsa maraktuda hotelgi mai hongnabani haiduna fungada insinbara chalaroidaba singdubu puthoktuna singjanga mapaiduna ngamboi ngamdaboi tawduna maithongdana humang marik chenba makai singdubu tangkhai tanaba singjangdu thangatuna kanna utuptuda yali Tanjaduda Ningthemsu big amayanduna lai apokpi mamana nungsa maraksida sumang mayai de leptuna makutta singjang paiduna singkhari badu ubada pukningdu khara khazik nuaitaba poklai makhoigi damakniko honari basi khanduna thabakta kanna mai onsinkibana machana laklibadu leimana uramdi Ningthemsu mamada yengduna kaurai ma leima mangda tariba utuptuda makutta paiba singjangdu thangatuna yantharami aduga machana kaurakliba maikai romda yengthorai mamaida pakliba humang marik singdusu indiba fiduna tapna nanthoi Ningthemna nungsakra nemtharaga pabung dor su khayan beatro nang pabung su dukan da laikre horengi mai chak oina bale haudrabani aduda ina khaidokpani ai thokpada puthokina ba haidana yari thamo ai kharge nang chakti charaklabro chare ngasi handoira ngasi nong ni di laikini
Sanathoise exam kuidrabanina direct cam pai pade do yengthokigi school chatkiba natro chatki phare law imung da changasi nang sunga po thajaru ima sune hotel thokla doini hoi ma masti haiduna mama macha animak imung da changminare e aduga ningthem suma fi hongduna phamung de hiptuna ngahak pothai leimasu magi mathak loishinkhri ngahaki matung leimasu hotel chatnaba thokla e ningthem su hogatuna khaiba loishinriba singdu loishili aduga singdu puduna mama ga punna thokminare e mafam du yauraduna leimasu chabora hongnaba mai hauduna tawkhre ningthem su dukan manung changduna mapagi mahut yengsili lokena bungo nang ayak le horo pabung se thabag ma chathokadaba le hoi pabung ngasi lera du natro lera doni nang leiri phodi nachal nupi gi lairi klaisu gi khre yengsilam namaga igana sida hotel ni dukan ne na pung mapan phokni leiriba adu soidi chak charaga muk thoklaklini lairi parira padira yengsimba sungamje namaga igana haidana takani sunati aduna nang laklingai dane khre yengsimbiramo hoi babung ai soyambana magi khalaga la ini phare phare adudine babung su thogige hoi babung somdesu class yauri ne na tawrise ozana takli badu thawoina tasilude penama paiduna makute yek pisana dun lei Sylviana tawri basi ubada Rabikana maya chiklaga oza takini matagumna tapna hairei nang tei do kaino kyan tana fazana amtari ozan tak istawba katu karanda sum tawle yimi Sylvia thoina tasinde magi thokpi mana yekli bedu sum yektuna lei Rebecca haifit mamai lukshinduna Sylvia ni yekli basi karino haini yenglai mi mamingumba thaba mali makutuna kupsin thaba oibana kanagi mingno haiba khangde matawaduda Sanathoina Sylvia gi makut fat kanduna yenglai uri ngan bahaina khui yam nana mina ubada khangdana bani haiduna cursive writing na tharibadu Sanathoidu nokning luramali machil khumduna thithit noklai Rebecca su pishum kitang chingkhatlaga hairei laina syam lushilami ne tawrisha last year yarabani kanga maroi yamna lushin ki bai mawng ni ne oh kar lure hai tai adaidi agi kupaksina da treatment obadane last test ka fagireni Sylvia mamai di non khatana mani yekli baduda hanjin yekna asum paukhum pirei kanna honarabasu fan badinga maroi Sanathoi mamit faini Sylvia di yenglai aduga hairei oh ngasisu ozagi wati chaba soidre nomatadi kyan tana class yaushiba exam kuidrabani me nangbo noi dum phazana yaw engwandi yelakano wati di punna tadui ni ne makoina murum sonabadu ozana sutaraduna larikte yenglamba mit anidu last bench lomde yengtharai maya marakta ahumduna murum sonaribadu uraduna wa amata haidabi tapna Sylvia khogi bench mapaduda laktuna leblai Sanaramba Wari chaplepi gyantaba saduna mangda thamliba larikta sat yengki ozadu wa amata haidabi makutna ingit tawduna ahumak tholau haibagumna hairi ahumdusu lanjadabiga saduna mamit tingak yengi ozaduna amukasu mangak nomduna ahumak kauthorei ahumdusu bench tagi tapli maru luktuna thoglai ozaduna yamna tapna saudabagi mongda hairei class yawning ragadi mapan da thoki bayani wari lo ragoina changbiro som da thokbikro masi haiduna makutne ingit tawrei Sylviana mang thaduna tapli thokpa hawi soigre lan krega hairaga class yawbagi wakal ga leiti thokro hairingai sida thokhaurage haibagi mawngni ani dusu ikai ba khangduna tapli Sylvia gi matung inaki oza dusu makhatana larik ta khaure class ta lairiba satra singdudi makhoi ahumse class kudingi ozagi wangang sumtai haiba khangbana tumina murum sonarei masigi ahumse subject kudingi mari mara tawra leirabani tanmudan rakhangdimi aduni nongmata nate nungtigibu oza singna haibasu tandana moigi thokpa tawjarasana tumina leithokiba soidrabani Rebecca ga Sanathoiga moi ani sidi khara thawa yawbugum tawbani Sylvia haiba nupisina pumang manghale yare ekhoida mon silani tumina iro yare
Classroom-gi mapanduda ahumdusu mana paiduna lepli. Sylvia di class ka yawningdabaga tanthorakpaduda haraukri. Rebecca-na Sir daidi sorry haige tawbani nangna hekta thoki. Sylvia-na mukhumlai sorry haiba yabo zana tesi thobu kangsi mahagi magun khangbagi ai adum thoklabani makok nena itang hektang adana anuk siga mabuk khukang asiga yeningdi masaksi. Sanathoina amu nangni yeng bo za kana bulege class lai thokpa yanaba ama natraga amadi adum thoeba nangni na chinse. Rebecca-na sahairei Principal adi thina umche biramduini masi pumnamakse Sylvia khatra nangnani ko nabani changkragera ai haibige nabani di yaudamni haina e kaidau changdeba class tawise yaru chaiba yaru roina tholabasida amuk yawu changdiro. Rebecca-na next period di searching lene kamdauseba. Sylvia su yamna tanna asumna class tu loiduna oza thokre ahum dusu class manung changlai chinglen di subject lok thokduna khangira khangdira larik tu phak phak tuna yengi. Sylvia su handakti mamanabi ani du hauriro ye khalamali magi bag tu desk ki kachinda udana ba mong da thamki mahong du da khangladuna amana hairei searching leni ko handaki perche. Sylvia Nay marina thokpa tawro ai bag tu hanganu ko. Sanathoina hairei kaino handaksu class yaroi sairo noi di yaw he ai ngasi tangni hayeng dagi di fazana class yardoini. Rebecca-na su hairei yare wathi dorno thokpa yaro ko class yawgadamni ngasi tangni haiba ai saruba ngamloi ikai haiba hodo langdebi fazana class tu yakseba aduidi kaisu hairoi ngasi tangni masi haramnaga Sylvia prap chenthoki ani dusu amuk thoabadi bench tu ihang hangna urani hena amuk wangang tarni khanduna thoktre. Ngehaki matung chinglen su changlaktuna larik takpa horei mamittuna amuk su last bench lomda yenglai yengningli bamisakna udrabada mapuk ningdu khoirang khoisauna rei. Sylvia toilet lomda laktuna lotlibani nupi ani amasu leirami. Sylvia ubada hairei noyi kanagi class lege chinglengi is aduga class yautriba akhoi di sir chinglengi boradi class amta lemna thadi sir na nokpase yam nungsibaningo adugi thoina nokna bawa hairagane sir nokhan baga yarini khoi di. Sylvia mapukningda khali thokna pakhidrida aina tawbani moinaga sumaina hairapasidi yam lemde he adu che nang class job natro mane noi class ki chena thandaro class mang torise che nang se yam pangni he suknung shibo zagi class ka bang tordana che si yam pangni he che nangina hud ayuni yaurage. Sylvia tabadadi yamna hainadrabani adubu class loidri faubadi hainada taba tari. Sylvia makut kunam onthokduna ngasai mana ngan ba haina thakibadu yenglai. Chinglen sunga sidi nahan kaiga manadaba mawangda khoirang khoisaunaba aduna hanagumna fazana taktre student singdusu ingangai chinglen gi ngasigi matausida masa ngamdrabra haina sukhanjai. Chinglen su larik takna Rebecca hoi bench mapa yaurei aduga bench tadi yengsilai. Rebecca sanathoi di pakhatpa horei mami choithoktana larik tuda munna yengi. Class loisilakle suti thaduna mari thoknaba haukhre. Chinglen su khara kuina matam lauduna taklami aduga loishinduna masu class tagi thoklai. Sylvia su ngasai dagi class loiba wana ngairamlaga Chinglen su thoklamlani khanduna lakpani adubu Chinglen na minutes kara changthana taklamba oibana hek thoklakpaga Sylvia na changlakpaga anidu mayoknare. Sylvia khangpre khangi pakhatpa su poklai hek changbasu ngamdre Chinglen gi mamangduda leplaga tawfam khangdana lei. Chinglen su Sylvia da munni yenglamlaga asawbagi sabtra on kre aduga hairei mi se usitaba sum hengalapa ikaiba khangtabi mongni. Sylvia maru lukre suti tharabanina class tagi su mi thoknarakle. Chinglen su wa makha tana hairamdre. Sylvia da munni yenglamlaga chatkre.
Sylvia machin tumkhattuna sor sangna hondorai mamanabi anidusu Sylvia gi bag paiduna thoglai aduga punna thokminarai makhoi asumna tholakpada ngan bisu nakal dudagi magi bike tu inthokduna thaunaba start hokre Sylvia mitkupti munne yingi tapna thanglamba khongtang khara kana chatkhatli ngan bi start tawduna mi ngai bagi mong dang haklei Sylvia su ngan bagi manak yoksilai matung waida leptuna tungda lakhawri bi mamanabi anidu ngai bagi mong delai lona su ngan bada yengli adubu ngan badi hanne yenglakti ngan bana tanabani haiduna Sylvia walo lai nabani bu khra kana laomi Rebecca ga Sanathoi gadu yengshinaraga noglai ngan bana onthorak laga yenglaknabani haiduna walondana tawribadu ngan bana di hanna fog yengthorakte Rebecca na chatro maningna tongaga chatkrage nabani lakminawroko dude masi hairaga noksili anidisu nok na yoksilai ngan basu kari start torambadu muthatli aduga tonglambadu kumlaktuna lakliba mamanabaduga kari du induna chatminai Sylvia hoisu matungda inari Rasna pharmacy damta changminarusiko ngan bana khumlai kai leidino pharmacy deibu kari leidino hidaguli natana kana amnarage khoi magini Wari sana duna asumna tholakpada gate mapan yaukthorakli ani du gari thoduna chatkre Sylvia su hanba leita gari thoki mamai kai tanaduna mityeng wang malan tripauga adum yenghawi asumna makhoi ahumsu magi mayum yaunarakli ngan basu mayum yoraktuna mafi hongduna ngahak potharamlaga laikai gi lampaklomda lai mana yokshilakpadadi mamanaba singdu bol sanaduna leirami ma ubada bol kauramba mamanaba mana hairai nangairambani lakmandrena koi horubani ngan basu khumlai kuiber ai somuro aniraktang khongkhutse singnaba karongge sandi numita pung 3 dagi hausi hoilao ekoi tim loini yaro moi awang kangbuse aphogam sari nangi talento amta ululo ngan banok minok pitawna masti haiduna makhoi marakta chensinkre aduga boldu amana amukau tawduna makhoi masel pinaduna yam phajana sanakre atopa timgi miyoi singdi boldu munnaba kanna honari makhong yetuna gol yawnaba em tamlaga safu kanna amuktang kauki party mayamdu ya launa kanna launei aduga mana hairai khara hibana ngam yawradi ekoi su golse mari manga chansilamga hektopa ngan banok fet tawna ai su koi bayaroina pena amura anirak tang kahogi tawni ngahak ko chen duna sana baduda masadu humang khra saugalai blue machugi litliba amnes tu lokthokduna mamai duda haifet humang du taithoi asumna tawringai tanja sida selisu mama nabi amagi gari machagi maningda tongduna makoina sanariba lampaki mataida leiriba lambi fauduna thauduna chatki ngan bane heking thoklubaga mapa chanana urure kahoba sungamda mamit aniduna tagup yengli nupi masu ushinada sadana hanna yenglam kidri makata na sananingba phawkidri mamanabe singda hayeng amuk sanarasi thabakre lehori hairamlaga makuna pairiba amlestu amuk listinduna mayumlomda lai